Amadi Cmc gi Internee Singna Stipend implement Toubiyu Haina Directorate of Health Service ki gate mamangda protest TOUKHRE Jnims Hospital Amadi Catholic Medical College Cmc gi FMG Internee Singna Stipend implement Toubiyu Haina kongjang jangsin khre kongjang asi kumjali singani ga kunmangar gi November thadagi hauna sathaduna lakhibani adubu hauju phawba mari leinaba singna thausaduna leiri hiram asiga mari leinana CM Amadi Health Commissioner unaduna finance the process tohangani haina thajaba pirakibadi laikre adubu thabakta onthokri haina kongjang loisingna pendaba phongdorakli CMC Amadi Jnims FMC Intern Singna Stipend pidabagi matangdane aduga ngasi akhoi gi protest se third day ne aduiduga mamangda ngaranga nahan ga akhoi Jnims mamangda su tawjakre aduga akhoi gi hojik protest gi matangda haijaragadi akhoi gi stipend se mamangmangda senior gai tana piramba leirame adubu hojik ki oina khoina tanajarai se November dagi hauraga tanajarakpane aduiduga November dagi tanajarakpa pot se akhoi gi March fawda CSA loisan bini hairaga sum yaithola aga hojik fawda CSA loisan bidaba akhoi gi document se ado kamaina tawge haiba matamda akhoi se hojik Health Commissioner oibiba Sir Sumanta nahan se unazaruba matamda process tawrage hairaga hojik fawda finance da akhoi gi che se thada bidaba aduga mamangda CM Sir su unazarure respected Honorable CM su mana su sumaina yengsan gro haiba Sir Suman hoi sumaina haibire adugi matungina positive response la akanda akhoi se e kamain tawri en hojik fawda sum ngaira lakpa se hojik fawda progress amta leitaba haitare aduna finance da gi su hojik gi che do ngairaga dum leiraga hojik fawda kemta response leitaba aduga ngasi aikoina Directorate of Health Service Luxury sina sumaina tawriba akhoi gi protest akhoi gi cause sida Directorate of Health Service ki jo achoba responsibility ama lai khanjabadagi akhoi sida su protest tawba lakchabani aduga akhoi sida application ama thajanjaraga akhoi gi cause sida moina su mateng pangbirakani haiba thajaba thamjaraga lak akhoi gi stipend sidi akhoi gi batch ani sureba ko amana July dagi hoba batch ama amana January dagi hoba batch ama ado June July dagi hoba batch sina November dagi tanaraga akhoi se all government college ado maru aina Jnims Amadi Cmc da intern tawjaba singeba ko aduiduna adudagi tanar November dagi mamang su tanaramba mayam lay adui targa su pini hairaga Supreme Court ki order su leire adagi National Medical Council ki order su leire sumaina PO equal stipend equal pay PO na adumaina high ba leire equal work tawne akhoi se night duty loina tawribane 24-hour duty loina chap manana masa gi government college ta leiriba intern ga chap manana akhoi su loina tawe adubu ngasi fawda single amount single pay am phau phangdana akhoi gi wakat che ta dana lakpane Supreme Court ki order leira fawda dum state ki government ki side tagi hai tarine issue se dum kitang thengdaraga tongni ni hairaga ngasi fawba stipend se pidana lakpagi damakta akhoi protest se haujarapani makha na akhoi se adum changsan jakhini haina thamjage maramdi akhoi nahan dagi tawjaba haujarapani adu ngasi third day ne